सिसु मणिपुर टॉप चैनल की मैकेदगी मयामदा लेप्तना अफगानिस्तान हौजुजुक थोलिबा थौदो वथोक सिंगसिगी कंटेंट पुदुना लाक्सरे ngasisu ngasi phongkiba manipuri sifong singdigi toan ba content sing lokthok chakana mayam report oina thamjagi anmada Taliban ex vice president salegi yumdagi dollar million taruk amadi sanagi sek taraga manga phangkhre Taliban gi fighters singi Afghan gi vice president oiramba Salegi Pansir province ta laiba maki laifamdagi sale oina dollar million taruk amadi kilo amagi sangdalumba sanagi sek gold brick taraga manga phangkre haina phungdurakli housing maki oina di sale amadi resistance force ki maikaidigi issue sigi matangna karigumu wafam amata phungduraktri Afghanistan gi oina Tajikistan ambassador oiriba Muhammad Zahir Akhabarna claim taukibada President Ashraf Ghani Afghanistan thadokuna sien kiba matamda dollar million samaga humfuga mapangi selfam pukhi bahagna claim taukibada Ashraf Ghani bu yamlaba senfam puduna satkibagi dama phagadabani haibagi wapamsu khangan kibane Dusanbi da pangthokpa news conference amada warol piraduna Ashraf Ghani na leba asi thadokuna sien kibasi Afghan gi miyam gi thazu bahat pani hari Afghanistan palamba government masagi kana na bakhaki yenglaga yamlaba senfam sing khomjinduna thamli habido Ashraf Ghani na satharakhiba thawong aduna takle makhoina sinja thumja satharambana maram oiraka leba asigi misam praja singna insurgency gi thabakta pukning thawgatpa oina thoi sohari Kabul airport gi yamlaba selfam adu Ashraf Ghani na puduna sakhiba matamda mahakna puba ngamhokhidaba selfam kharadi airport ki Tarmek hundoktuna thamlammi haba wafam lairibani Afghani gi vice president case oina million pound kunthraga nipan ga loina na sakhi drug trucker oiba amadi corrupted oiba officials sing na leba asidagi pound million samago humdra gi sangde puduna sakhi haire henasu pawsina report tawri atop report amana Qatar gi foreign minister ga Taliban na panba Afghanistan gi prime minister ga wari sanakhre Haukiba thada Afghanistan gi kunung adu Taliban paikiba matungdagi Kabul da lakpa khwaidagi wangba thaki Neiba ki khongchata Qatar gi foreign minister na Taliban panba Afghanistan gi prime minister adu ngarang nomaijung numita unaduna wari sanakhre Sheikh Mohammed bin Abdul Rahman Al Thani na prime minister Mullah Muhammad Hassan Akhundaga unabada laibaki amukhana nungsi sanana pusin hanbada Afghan Party punamak yauhanana laibak tugi anawat laingak singda appeal tawkre haina Qatar gi foreign minister na haiki Taliban gi mathakta khwaidagi saphu piba laibak singi manungdagi amani haina Qatar bu khannai amasum US ki citizen sing atai nongsup laibak ki miyoi sing amasum nongpok laibak sing bu tengbang kiba Afghan sing US na lusingduna plane na puthokibagi asauba thaba aduda marueba thodang amalokhi Qatar gi kunung Doha Taliban gi political office adugi leifamsu oinki Afghanistan gi US forcing mamai thangda lakthok halakhiba United States ka mantikna bagi wari sanakiba sing adu Doha ra pangthoki Sheikh Mohammed amasum anawa prime minister akhunna Afghanistan gi tangdu leitabada ki hanba terrorist organization sing thengnana bagi lakholiba thabak sing leba asida santi lehanana bagi lambi sing amasum miam gi Soingam dana sat yan kibagi wafam sing adusu khanaki haina Qatar ministry aduna haiki Sheikh Mohammed na prime minister amasum atai senior minister kaya marumga unakre haina su Taliban gi wangroi aman haiki mifam adu presidential palace ta pangthoki mifam adu leibak anigi lainariba mari sing humanitarians ki tengbang economic development amasum Malem gamari lainana bagi matangda ihenba wakhal thadaki haina Taliban haiki mifam aduda deputy prime minister Abdul Salam Hanafi foreign minister Amir Khan Mutaki defense minister Yukib Mujahid interim minister Sherauddin Haqqani amasum intelligence chief Abdul Wasik yauki Afghanistan oirakliba anawba phibam adubu taknaba Taliban sizinaba wahi Islamic Emirate adugi leadership na Afghan miyam na saugotpagidama Qatar gi government pu thagat ki haina Taliban haiki United States amasum Taliban sahi tawnakhiba Doha agreement adu singtha ningai oiba amane madu thabo oina pangthoknaba nakal punamakna
ꯂꯦꯡꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯅꯁꯨ ꯇꯥꯂꯤꯕꯥꯟꯅ ꯍꯥꯏꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯇꯦꯟꯇꯛꯄ ꯑꯇꯣꯞꯄ ꯔꯤꯄꯣꯔꯠ ꯑꯃꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯔꯥꯏꯠꯁ ꯑꯦꯛꯇꯤꯚꯤꯇꯤꯁꯤꯡ ꯑꯣꯠꯅꯕꯒꯤ ꯊꯕꯛ ꯄꯥꯛ ꯁꯟꯅ ꯆꯠꯊꯔꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯗ ꯇꯥꯂꯤꯕꯥꯟꯒꯤ ꯂꯩꯉꯥꯛ ꯑꯃꯨꯛ ꯍꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯥꯏꯠꯁ ꯑꯦꯛꯇꯤꯚꯤꯁ ꯑꯃꯁꯨꯡ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒꯤ ꯃꯊꯛꯇ ꯇꯥꯂꯤꯕꯥꯟꯅ ꯑꯣꯠꯅꯕꯒꯤ ꯊꯕꯛ ꯄꯥꯛ ꯁꯟꯅ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯟꯕꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯄꯥꯛ ꯁꯟꯅ ꯆꯠꯊꯔꯤ ꯍꯥꯏꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯛꯇꯤꯚꯤꯁ ꯍꯕꯤꯕꯨꯜꯂꯥꯍ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯀꯥꯕꯨꯜꯗ ꯅꯨꯄꯤꯁꯤꯡꯅ ꯆꯠꯊꯈꯤꯕ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯨꯕꯒꯤꯗꯃꯛ ꯔꯥꯏꯠꯁ ꯑꯦꯛꯇꯤꯚꯤꯁ ꯍꯕꯤꯕꯨꯜꯂꯥꯍꯕꯨ ꯇꯥꯂꯤꯕꯥꯟꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯅꯩꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯊꯥꯗꯣꯔꯛꯈꯤꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯕꯤꯕꯨꯜꯂꯥꯍꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯥꯂꯤꯕꯥꯟꯁꯤꯡꯅ ꯃꯍꯥꯛꯄꯨ ꯐꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯅꯤ ꯇꯨꯡꯂꯣꯝꯗ ꯄꯨꯟꯈꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯐꯨꯕ ꯍꯧꯔꯛꯈꯤ꯫ ꯑꯀꯟꯕ ꯆꯩꯐꯨ ꯑꯃꯅ ꯃꯀꯣꯛꯇ ꯌꯩꯔꯛꯄꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯈꯤ꯫ ꯄꯨꯡ ꯑꯃꯔꯣꯝ ꯂꯩꯔꯒ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯖꯔꯅꯦꯂꯤꯁ ꯀꯌꯥ ꯌꯥꯎꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯇꯥꯂꯤꯕꯥꯟꯅ ꯐꯥꯖꯤꯟꯗꯨꯅ ꯑꯣꯠꯅꯩꯕꯒꯤ ꯊꯕꯛ ꯆꯠꯊꯍꯧꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯗꯝꯂꯤ꯫ ꯑꯇꯣꯞꯄ ꯔꯤꯄꯣꯔꯠ ꯑꯃꯅ ꯑꯃꯨꯛ ꯀꯥꯕꯨꯜꯗ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄ ꯄꯨꯂꯤꯁ ꯑꯣꯏꯅ ꯆꯥꯏꯊꯣꯛꯂꯒꯅꯤ꯫ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯀꯦꯄꯤꯇꯦꯜ ꯀꯥꯕꯨꯜꯗ ꯇꯥꯂꯤꯕꯥꯟꯒꯤ ꯐꯣꯔꯁꯁꯤꯡ ꯆꯥꯏꯊꯣꯛꯂꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯑꯐꯒꯥꯟ ꯁꯔꯀꯥꯔꯒꯤ ꯄꯨꯂꯤꯁ ꯐꯣꯔꯁꯅ ꯃꯍꯨꯠ ꯁꯤꯟꯗꯣꯛꯂꯒꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯌꯨꯅꯤꯐꯣꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯇꯥꯂꯤꯕꯥꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯥꯕꯨꯜꯗ ꯆꯥꯏꯊꯣꯛꯂꯤꯕ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯕ ꯇꯥꯂꯤꯕꯥꯟꯒꯤ ꯐꯣꯔꯁꯦꯁ ꯑꯁꯤ ꯀꯥꯕꯨꯜꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯚꯤꯟꯁꯁꯤꯡꯗ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯄꯣꯁꯁꯤꯡꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯇꯥꯂꯤꯕꯥꯟꯒꯤ ꯀꯜꯆꯔꯦꯜ ꯀꯃꯤꯁꯟꯒꯤ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯑꯅꯥꯃꯨꯜꯂꯥ ꯁꯃꯪꯒꯤꯅ ꯇꯦꯂꯣ ꯅ꯭ꯌꯨꯁꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯀꯥꯕꯨꯜꯗ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯇꯥꯂꯤꯕꯥꯟꯒꯤ ꯄꯥꯔꯁꯣꯅꯦꯜ ꯀꯌꯥ ꯌꯥꯝꯅ ꯆꯥꯏꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯤ ꯄꯟꯈꯤꯗꯦ꯫ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯕ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯑꯈꯟꯅꯕ ꯂꯝꯗ ꯍꯩꯁꯤꯡꯂꯕ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯑꯇꯩ ꯌꯨꯅꯤꯐꯣꯔꯝ ꯐꯣꯔꯁꯦꯁꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯥꯕꯨꯜꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯟꯅꯗꯨꯅ ꯃꯁꯥꯒꯤ ꯊꯕꯛ ꯍꯧꯔꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇꯗ ꯂꯩꯔꯤꯕ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯇꯕ ꯃꯨꯖꯥꯍꯤꯗꯤꯟꯁꯤꯡ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯣꯚꯤꯟꯁ ꯀꯌꯥꯗ ꯄꯨꯂꯤꯁ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯑꯃꯁꯨꯡ ꯑꯥꯔꯝ ꯀꯣꯔꯁꯁꯤꯡꯗ ꯆꯥꯏꯊꯣꯛꯀꯅꯤ ꯍꯥꯏꯅꯁꯨ ꯁꯃꯪꯒꯤꯅꯤꯅ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯔꯤꯄꯣꯔꯠ ꯑꯃꯅ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛ ꯇꯔꯨꯛꯇ ꯇꯦꯔꯣꯔꯤꯁ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯖꯄꯥꯟꯅ ꯃꯁꯥꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯗ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯔꯤꯄꯣꯔꯠ ꯇꯧꯔꯤ꯫ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛ ꯇꯔꯨꯛꯇ ꯙꯔꯃꯒꯤ ꯃꯐꯝꯁꯤꯡꯗ ꯑꯃꯁꯨꯡ ꯃꯤ ꯌꯥꯝꯅ ꯇꯤꯟꯕ ꯃꯐꯝꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯖꯄꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯃꯁꯥꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯗ ꯆꯦꯛꯁꯤꯟꯅꯅꯕ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯁꯨꯁꯥꯏꯠ ꯕꯣꯝꯕꯤꯡꯒꯨꯝꯕ ꯑꯦꯇꯦꯛ ꯀꯌꯥ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯩ ꯍꯥꯏꯅ ꯄꯥꯎ ꯐꯪꯂꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏꯈꯤ꯫ ꯋꯥꯔꯅꯤꯡ ꯑꯁꯤ ꯏꯟꯗꯣꯅꯦꯁꯤꯌꯥ, ꯐꯤꯂꯤꯄꯤꯟꯁ, ꯁꯤꯡꯒꯥꯄꯨꯔ, ꯃꯦꯂꯦꯁꯤꯌꯥ, ꯊꯥꯏꯂꯦꯟꯗ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯖꯄꯥꯅꯤꯁ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏꯈꯤ꯫ ꯖꯄꯥꯅꯤꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯃꯁꯥꯒꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯗ ꯑꯦꯗꯚꯥꯏꯖꯔꯤ ꯄꯤꯕ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯇꯔꯨꯛ ꯑꯁꯤꯗ ꯑꯉꯛꯄ ꯑꯣꯏꯍꯜꯂꯤ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯒꯨꯝꯕ ꯊ꯭ꯔꯦꯠꯀꯤ ꯄꯥꯎ ꯑꯃꯠꯇ ꯈꯪꯗꯦ ꯑꯃꯁꯨꯡ ꯖꯄꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯀꯨꯞꯄ ꯃꯔꯣꯜ ꯐꯣꯡꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯊꯥꯏꯂꯦꯟꯗꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯄꯣꯛꯃꯦꯟ ꯇꯥꯅꯤ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯄꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯐꯪꯂꯤꯕꯅꯣ ꯍꯥꯏꯕ ꯐꯣꯡꯗꯣꯔꯛꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯊ꯭ꯔꯦꯠ ꯑꯁꯤ ꯊꯥꯏꯂꯦꯟꯗ ꯈꯛꯀꯤ ꯑꯣꯏꯕ ꯅꯠꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯅꯠꯇꯅ ꯖꯄꯥꯅꯤꯁ ꯑꯦꯝꯕꯦꯁꯤꯅꯁꯨ ꯑꯇꯩ ꯑꯀꯨꯞꯄ ꯃꯔꯣꯜ ꯍꯥꯏꯈꯤꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯥꯏꯂꯦꯟꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯊ꯭ꯔꯦꯠꯀꯤ ꯄꯥꯎ ꯂꯩꯇꯦ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯄꯨꯂꯤꯁ ꯁ꯭ꯄꯣꯛꯃꯦꯟ ꯀꯤꯁꯅ ꯍꯥꯏꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀ꯭ꯂꯥꯁꯦꯁ 11 ꯑꯃꯁꯨꯡ 12 ꯁꯥꯏꯟꯁ ꯁ꯭ꯇꯨꯗꯦꯟꯠꯁꯤꯡꯒꯤ ꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯄꯥꯎ ꯑꯃ ꯕꯦꯛꯇꯔ ꯇ꯭ꯋꯤꯇꯔꯁ ꯏꯝꯐꯥꯜꯅ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯃꯅꯨꯡꯁꯤꯗ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯁꯔꯚꯤꯁ ꯍꯥꯏꯕꯗꯤ ꯑꯣꯟꯂꯥꯏꯟ ꯑꯣꯟꯂꯤ ꯇ꯭ꯌꯨꯁꯟ ꯐꯣꯔ ꯀ꯭ꯂꯥꯁ 11 and 12 ꯁꯥꯏꯟꯁꯀꯤ ꯑꯣꯐꯔ ꯇꯧꯖꯔꯤ꯫ ꯃꯌꯥꯝꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯁꯕꯖꯦꯛ ꯈꯟꯕꯤꯔꯀꯥꯟꯗ ꯌꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜ ꯑꯁꯤꯅ ꯄꯤꯖꯔꯤ꯫ ꯑꯍꯧꯕꯒꯤ ꯑꯣꯏꯅ ꯐꯤꯖꯤꯛꯁ ꯑꯃꯁꯨꯡ ꯀꯦꯃꯦꯁꯇ꯭ꯔꯤ ꯁꯕꯖꯦꯛꯅ ꯍꯧꯖꯒꯅꯤ ꯑꯃꯁꯨꯡ ꯃꯦꯊꯃꯦꯇꯤꯛꯁ ꯑꯃꯁꯨꯡ ꯕꯥꯏꯑꯣꯂꯣꯖꯤ ꯀ꯭ꯂꯥꯁꯦꯁꯁꯤꯡꯁꯨ ꯑꯊꯨꯕꯗ ꯍꯥꯞꯆꯔꯛꯀꯅꯤ꯫ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯔꯕ ꯇꯤꯆꯔꯁ ꯍꯥꯏꯕꯗꯤ ꯆꯍꯤ 4ꯗꯒꯤ 10 ꯐꯥꯎꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕ ꯑꯣꯖꯥꯁꯤꯡꯅ ꯇꯥꯛꯄꯤꯒꯅꯤ꯫ ꯀ꯭ꯂꯥꯁ ꯑꯃꯗ ꯃꯦꯛꯁꯤꯃꯝ ꯁꯥꯇ꯭ꯔ 15 ꯈꯛ ꯑꯣꯏꯒꯅꯤ꯫ ꯑꯊꯨꯕꯗ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯗꯤꯇꯦꯜꯁ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯌꯨ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯃꯌꯥꯝ ꯍꯥꯞꯆꯔꯝꯒꯦ꯫